अहानबद तेंतक पावमना चुचापुर पासपोर्ट ऑफिस शानब एक्सटर्नल अफेयर्स मिनिस्टर तकसिंख्रे हाइरिब CMLA Saitu ST Assembly Constituency MLA Orilan Hawkipna Lebas Minister of External Affairs that Susampur Regional Passport Office ama Thambinaba Ai Bisirol Pisinduna Dakshin Kibinari Atop Pawm the Tentak Namam Thamzagi Manipur Petroleum Dealers Fraternity Gimaiki Manipur the retail outlet singda petrol marang kaina fangdriba sigi matangda miyam da wapum khatamli hawkiba august kunga mathoi cabin PD gi maikei gi thokiba notification amada black the petrol amasum diesel jonba singi mathakta action launaba police ta khangan khiba amadi atopa notice amadana state asida thawgi awat pa leite stock ta marang kaina lei haina miyam da khangala khiba siga mari lena petroleum dealer fraternity gi maikei gi tangai fadana miyam da sengdok ta biyadaba moina lakpadi gi sengdok ni haidi maru oina pallibana Depo adiki thawlik na thadorak pana thaw phangdabani haina dealer singna phongdorakli ngasi numida wairam phong khiba tongan tongan pa manipuri sipong sing amasum thokiba thawdo wathok singdigi maruibi I paw sing meyam da thamsigi hanbada panam pawsi digi lakusaraga Kuki MLA ahum na Kuki Jau haiba tambu kana yaningdaba phongdorakli Kuki MLA ahum na makhoigi community bu Kuki Jau haina khangnariba wapam asibu kana yaningdaba phongdorakli Thalon Assembly Constituency ki MLA Pungjagin Balte, Tipaimung Assembly Constituency ki MLA, Ngursangur Sanate Masum Susampur Assembly Constituency ki MLA Hanagi DGP Manipur LM Kauktina Thadorak Pasirolamada, Makhoi ki community bu Kizau Haina Kangnava, Shijunaba Shivukana Yaning the Pundorakli. Statement amada Thalon Assembly Constituency ki MLA Pungjagin Balte and Kukizau Haiba Tambu Kana Yaning the Pungo Orduna, Zaumi community gi Paite Schedule Trap Haigatavani. Zaumi haiba tamasina historical cultural amadi mahaki miyamgi social identity masak takpa sapsaba wahin haidi mana makha taraduna Kuki Jau haiba tamasina furup asigi asengbu saktam nat amadi sanabida maring marang hanbana maru oina mahaki constituency sigi miyamna pendaba mapoknari paite schedule tribe asigi unit identity leijaba furup kanglu amani haidi MLA Pungjagin Balte na makha taraduna Constituency ta Khundari ba Zaumi Kuki amasum Mar community singi collective identity pumasak mangandana thamba bisi maki aset pathajabani maram asina aikhoi isagi sakta naba tam amasisinarak matamda khunda minari ba puru kanglup singi masak manghaloi habisi maki thajabani maram asina khunda minari ba tribe singi masak mek singna panda tam amata mahakna yaba ngamlo hedi Tipaimung Assembly Constituency gi MLA Ngursungur Sanatena Phongdorakpada Kuki Jau haiba tambu kana yaningdaba phongdokpaga loinana mayek sengna Kuki Zaumi Mar haiba tam asi sijina phamthui Mar haiba wahai asi yaudaba tam amata mahakna yaba ngamlo hedi Manipur khunda minari tongan ba tribe singi masagi identity masak taknaba asengba terminology gi matangda kana debate taunariba sigamari leina MLA Ngursanglu Sanatena mataki waham mas phongdokpane Perzol district Khundari tribe sing masagi asengba identity amagi mangliba manglana sibo mapung phana sagotli hana sapungdorakli Susampur Assembly Constituency ki MLA oiriba hanagi Manipur gi DGP LM Khautena makhoi gi community bu masak takpada tribe singi identity sing khangna amadi apunbagi obi terminology ama sijinagadabani mamang thakti hauna Kuki MLA tara thadokpa press statement singdana Kuki Zaumi Mar haiba tam sijinaduna lakli maram asina Zaumi haiba tam si yaudaba identity tam amata yapa ngamloi amadi satnabi yaroi hana phongdorakli atoba pawmana tongan district singdagi yamlaba khulai sing fagat pangamkhre combined security force na tongan district singdagi yamlaba khusuklai sing fagat pangamkhre haidi police tagi phangma pawgi matungina Bishnupur district SP KSH Ravi Kumar ki paktang makhara Bishnupur Commando ki ASI Robas Halbidar P Sanjoina Lusingwa Commando personnel sing kuntragum de suba Assam Rifles Nipan suba CRPF battalion ki personnel sing Bishnupur Police Station ki OC Inspector A Amitabh yaw apun tim amana ngasi huainem kaino maning amadi akhoi khul area da thihum gi thabak satabada yamlaba khusuklai sing fogat pamkhre phagalaba polam sing adudi Pompi ama AK rifle ama 303 action rifle ama single barrel gun ama magazine yawa 9mm pistol ama HE36 grenade taraga mathoi detonator nipan insa
LMG magazine ama 7.62 mm LMG magazine ama tube launcher ama W smoke bomb ama walkie talkie set ama helmet ani tear gas cell nipan smoke bomb nip taru insert ammunition tara K ammunition tara ka taret 303 ammunition tara SLR ammunition tara AK ammunition tara ka taret improvised motor cell ani hammer set ama carbine ammunition ani camouflage uniform appear ani ni Faraba Pulam Subisnupur Police Station Sinakri Hairi Amaramda Imphal East District Police Commando Singamadi 5/9 GR Apun Makang Bomana Imphal East Ki Manung Sanba Nungai Pokpi Village Amasum Thongkhong Kasin area dengan nungtul thi humaga thabak sa thabada bom amani nungai sing fugat pagam Hairi Faraba Pulam Sing adudi .32 gi pistol ani single barrel gun ama 36 high-E grenade ani Chinese hand grenade ama wood parsing shell taru ahang ba cartridge tara ka mga detonator ahom smoke grenade ahom WP green mari anti riot shell ahom ni para ba pulam sing andro police station na sinakri hari kaksing commando nipan suba MR 5/9 GR amasum 46 suba Assam Rifles apun makang buamana nga si ayu pung tere tawra kaksing district ki manungsan ma wangjing khurong area da thi hum gi thabuk sa thabada yamla bu khusuklai sing for pangre Faraba Pulam Sing adudi maru yauba magazine ama 9mm pistol ama ring ani yauba 36 high-E grenade mga insert rifle gi maru round tara 9mm gi maru round ani helmet ama 36 high-E grenade ki detonator ama bulletproof jacket ama amadi blank round tara ka mga ni Faraba Pulam Sing Wangu police station sinakri hai nakalamarom da Imphal West district ki Sekmai Parau Sekmai Lailat amadi Sekmai Thangal Kaida ngasi ayu combined force na thi humbi ki thabak sa thabada yamla bukulai sing fakat pangamkre fagalaba polam sing aduri country made pistol ama hand grenade ani amadi maru yauba country made rifle amani loina na hairi ba mafam sing asiki yum hum furom da leramba miyoi sani ga kuntrarom su verification sa takhi fagalaba polam sing Sekmai police station da sinakre hairi makhasa tharak poina paujal pause gi editorial myam na thamjari Kuki Singi Ningaida Aikoida Kiam Queen Kankini Mio Bigi Kang Mungambagi Pankaya Matilay Pankaya Dugi Wang Mulan Krabdi Mio Bena Sa Olapodaganana Suting Mangambay Mio Bibis Quadi Wakal like Tava Pony Wakal Seasonaba Haiba Tawai Singi Manunda Lusing Ba Amani Hana Singtanaram Navasu Sa Olapomikupta Mama Mapa Masimana Omadi Kunaibu Masakang Lakti Habsi Puari Natumak Taxarabani Numit taba laiti haina malem gi leba kyana kok nondun ikai khumnaba utpadana tana masa masa gi lam phawbo pithokuna loilam leba oikhibi gi wari akhoi khudimangna ta naraba u naraba ngaktani numit taba laiti haina riba lairik laisuda sami lanmida khuchu khulaida lamba lai khidraba british ka lamba tawbuda karisu oikhidaba akhoi gi ipai pusingna makhoi gi maring jaladubu maya kumman khibani Mitai di kanagi mafam na sulan kidaba yeknaba amata sutham kidaba kangbuni henjilaglabadi handaba thauna ama lei habadu madugi khudamni kumja inglisung amagusani panga mauduraga mathoigi anglo manipur wana takli ngasisu aikogi ipai pusingdi singdi da I marik ama sieliba makhaidi shiba kide haba migi mikha pon hingadawbigi saru mekup amatang oirabasuni khatamni hingjage khankiba aikogi ipai puni British ki makok manga Kanglai Paki Mayol Kien Kiba Adumang Ipai Pusingi Tangna Bungasisu Malem Gimiam na Kang Naribani Loidana India gi Ningtambadi Nongma Ngan Khatna Kumza English Ngamasuma Pangani Fugu Tereki Augusta Gamarita Ningkatama Piki Badu Ngashigi Mirona Kau Krabukum Tore Punama Adu Mitei Kakti Wafunati Maitra Bak Hingmina Kiba Singburoi Tamburoi Punamaki Amatoeba Lisingna Purakibani Haibusungashigi Mirona Kaurak labadi ipai pusingda langjaba thokani nungsi sanari hingminari ba kanglai pa asida kuki narco terrorist na laibak masata daba apikpo wakalna apunbagi saktam thugaina ba makal kyagi lalong sa tharakli basi sahi ama makai farak labani istera madi india lenga ki apunbagi saktam na singnarak labadi sabsana exalakot kani hani india lenga na tattana lauduna lakli malem gi laibak singi manungda super power country ama oiraklani haina Lauzariba Indiana Kuki narco terroristing Tiang Nabangam the Vivesi, Manunda Karila Longsa Taribagi Havisi, Hang the Bangandi. How Kibasai English in Aniga Kungo Hum do give me a hum the Gisa Tarakliba Mio Viki Lisataba, Kuki narco terroristing Gis I King Manipur Gimiamna, Pangli Banatra.
Kuki lalhaubusin India lenga amadi Manipur lenga na maike ahumgi oiba santigi wari satharingai gi serakta khulai phong na paiduna miyoi ba kayagi punsi manghanba lantum kya mang takhanba sida natana lainariba yum phawbu maine tumna thadokibasi propaganda nati mitmang na phong na thokliba ngaktani asugumba terroristing gi khang mangamdraba tampak tariba miyoi singda kuki sing wakal tarakpa ngasi sungai bini adubo wakal tarakpa di lairadana India lenga ki mateng lauraga hena na wanglakpa asina mitai singna ngasi di kari phirap laurakadagi haiba ngamatre India lenga Manipur lenga amadi kuki lalhauba singi marakta kumza English ngani pandagi satnarakliba su sai sigi February kuninga mapan matam loikrabasu amuhana tha sigi taraga mapan Home Ministry gi North East Advisor AK Misram sum Intelligence Bureau gi official singa round humla kuki zo lalhauba singa wari sanaduna review tawkre haibisi miyamna tabada nokningba phawi kangai pak to thokli irang se santi hanjilakle haina BJP na lusingba India lenga amadi state lenga na toina hairabasu tampak te leiribu sugi campsing sing na thamlagani haibo wapamsina amuk karamba anoba parano June taraga nipan thokibadu ngamkhaigini thawai taraga nipan katkibane asuk mathong huktabu kuki singi thawong India lenga na mayang sinana bhonarakliba sina lamdam sigi apunbagi saktam ngaktuna thamangangani haibagi thajaba miyam da leraktre Kuki singi ningai da ekoi adumak yengduna lairishira Kuki MLA taraga ningai MLA yangkai da themba ngamgado ribra haiba paujal pauksi ki editorial mem special content moina mem da ahan thamjari atopa paumana Ziribam District Hospital gi hangduna laiba CMO gi pham atubada mention view committee Ziribam District Hospital gi hangduna laiba medical officer CMO atubada haptuna district asigi miyamda mapung phaba analeng gi khudongjawa phangalu haina Ziribam District Hospital Monitoring Committee na lenga kimi yeng sangsilakli Federation of Civil Society Organization Manipur Folks ki office nang si pangthokiba pawgi mipmamada monitoring committee asigi convener nongmaithem sadanandana phungdokibada State asida thoklibi irang asigi saitheng Ziribam district su thamba horakpagi district asigi amatangai hospital asi miyam gi yamna maru oiba mafamama oiduna lakli district asigi miyam ana ayek yorakpada hospital asin asoba thaudang lauribane adubo aruba ana ayek yorakpada hospital asida layengbagi kudong chaba leitabana atopa state ta puduna layengbagi phibamda lakli district asigi miyamna atopa state ta anaba puna bohonabada Zirigati gi Fulton Power Kilometer Tarakani Thuirom Hena Kuki Amadi Mar Furumna Kundaba Mafamsing Landuna Sapada Kudong Tringai Ori Maramasina District Hospital asi matam suna bamong na doctor masing suna thambiu haiduna CSO sing na lenga ka taksinduna lakibane magna makatara duna thas ki taraga tarukta hospital asigi CMO yauna doctor ahum transfer order thulakiba asima yamna lebuk thibane Fibam masida district asigi miyamna mi paiba pokpadigi committee asina mi pham pangthoktuna numit humni gi manungda transfer order adu kaknaba lenga ka demand tawkibane masigi matung tha sigi taraga mapanda Imphal da laktuna committee asina tongan ba CSO singa unaduna makhoi ga loinana health minister yauna mari leina ba official singa unaki committee gi maikai gi minister amadi mari leina ba singna transfer order thokibadigi watuna lairiba Ziribam district hospital gi CMO amadi doctor sing athubada hapiyu hana taksinki Health Minister na suwapam asilum na lauduna Medical Directorate ki Director da Hospital sigi phibam yengsilhalaga ni haibigi thajaba pirakpa asima apen phawi loina committee sigi miyut singa madi CSO singa Medical Directorate ki Director unaduna yengsin khongsi chatringai da waliba CMO amadi Dr. Singh mention bina bataksinki Positive response oina ngarang athengwada director na district hospital asigi gynecologist amadi surgery doctor amamam transfer thanaba order thulakpa sima thaganingai ni adubo CMO gi SARS punaba order athubura thokpiyo hauji DMS amana hospital asigi CMO gi SARS puduna leiribasi miyamna pamna dabana matik saba CMO ama hapiyo maram asina medical director gi Ziribam khongset asi hek loibaga athubada hangduna leiriba CMO gi pharmacy mentionana order thokpiyo hairi haina pawsita makhatari atopa pawmana miyamna pikhiba thajaba thabakto onthoraktarabadi sayol amagi manungda mapithel dam thugai biro organization Miyamna pikhiba thajaba lengang athubada thabakto onthoraktarabadi sayol amagi manungda mapithel dam thugai biro dam sajinkiba na mang taklaba miyoisingdi khang ngaubaga sapmanari pikhiba thajaba thabakto onthoktaba haibasi tribal singi hakmatpani haina mapithel dam affected
Headmanship Elders Organization Fungdorkli Manipur Press Kapta ngasi Paumising Unaba Mada Organization Sigi Chairman M Ngaran Mina Fungdokibata Kumza English Amago Samapanga Humdragani to the survey to the Mapitel Damasi Mahamadura Ladiva Tribal Singer Ayabi Yaudana Legana Sajin Kibini Adobo Legana Damasi Sajin Manama Amang Ata Mayun Halaba Miamda Kudong Saba Kafungani Haina Tazaba Pikibini Masigi Damak Point Taragani Pan Yawi Agreement Amasu Inaki Kumza English Singaniga Taraga Mangata Damasina Mapamasi the Leramba Low in Kolka Ishina Tamsin Adubo ngasi pawa lenga na miyamna thamkiba thajaba singa dugi sada maudra dagi maudraga manga di thabakta onthokna leidi haidi mana makha taraduna iramsigi matangda mari leinaba water resources minister da sirol ahum mari rak bisin gi basu leidi masida thausadana leidi mathau tarabadi pm yaugadaba thagani damasi sajindringaida mafam asigi miyam sana thaknabagi awab leramdi ngasidi khangna ngaubaga sapmanari Mafam asigi miyam kham thengna awaba mayungnare miyamna pikhiba thajaba thabakto onthoraktaba haibisi tribal miyamgi hak matpani lengana pikhiba thajaba sing thabakto onthokpa ngamdrabadi chayol amagi manungda mapithel damasi thugaibiro mausagi punsida amu hanjinduna miyam hingjarage haikenasu pausida sumakhatari atopa tentakpa pawna mai huralamba miyoi kunthra fagatpaga loinana khazana thidaba sing mai kakre Manipur State Power Distribution Company Limited MSPTCL nangasisu tuan mafam singda red chathabada maigi khazana thiramdaba IED ani area digi haisdi consumer ama mai kakhatpaga loinana IED ama division area digi miyo ama IED 2 division area digi miyo mari IED 3 division area digi miyo taraga mathoi IED 4 division area digi miyo ama Kaksing Division Area digi miyo ema Thawal Division Area digi miyo mari Bishnupur Division Area digi miyo mari Kangpokpi Division Area digi miyo mari puna miyo kuntra mai hurala magi damak ta fare loidana mai gi sel thiram da wigi damak LT consumer 50 mai kathakre makhatana mai lan session da basing phabagi thabak sathaki gani haina MSPDCL gi General Manager Commercial NG Kiran Kumar na thadorakpa siroraman makhatana haidi Ado hausko ina di miyam pao si matang sa lusinjarage masu miyam pun ano wapit nga minasena sinel sugi makiri gi miyang pamda makata na tamzari